ngasi numida wairam phongkhiba tongan manipuri siphongsingdagi masum thokhiba thawdo wathoksingdagi maruibi I pausing miyamda thamjagi hanbada kangla pawdagi lokusaraga lamtin thang hawkip ki mayokta BJP Manipur police ta complaint file tokre Manipur lengana kumja English nganiga kunga mangagi general holiday list ki gazette notification thokpada good festival yaudi haina Congress ki lusingba lamtin thang hawkip amadi Henry L haiba ex user mana pukhalaki bu wap mama ki mayokta BJP Manipur Pradesh ki general secretary K Sharat Kumar na police ta complaint file dokre hiramasiga mari lainana NDTV na piba report amagi matungina file torakliba complaint aduga mari lainana K Sharat Kumar na hai miyo NES na ex thagalakpa posting da kuki tribe singi lawrok kumai kut festival asikumza English nganiga kunga manga holiday list ki Manipur gazette notification digi lokthokre hairi Henry L haiba ex user sina asengwa holiday list adu semdok sadokuna kut festival yauna holiday khara muthatuna miyamna lana sandokri Congress ki lusingba lamtin tang hawkip amadi Henry L haiba ex user sigi viral posting sina irang si hena sakthok hananaba maram mohele kumja English nganiga kunga mangagi general holiday list ki Manipur gazette notification da kut festival si kumja English nganiga kunga mangagi November amada taaduna numit asi general holiday ni haina mayek sing yauri haina K Sharat Kumar makhataki atopa paomana UP amasu Manipur lenga ki marakte MoU khuyek pinakre ek Bharat Shashab Bharat Manipur mapung phana salaina bigidama Uttar Pradesh amasu Manipur lenga ani ki marakte memorandum of understanding MoU ama ngarang khuyek pinakre BJP na lengak paidi state ani gi marakta MoU khuyek pina bigi thoramadu ngarang Uttar Pradesh ki Department of Tourism and Culture na sinduna Lakhanau gi Gompinagar da pangthokibani thoramadu da UP gi Minister of Culture and Tourism Zaibir Singha Higher Education ki Minister Yogendra Upadhyay amadi UP lenga ki Principal Secretary Culture and Tourism Nikesh Kumar Mesram na sarugaki MoU adura Manipur lenga ki mihut oina Art and Culture gi Commissioner M Joy Art and Culture gi Deputy Director Program G Dharmadas Sharma masum UP lenga ki mihut oina Special Secretary Culture Rabindra Kumar na khuyek piki MoU khuyek pina ba aduga mari lenana Commissioner M Joy MoU asina state ani asi ki marakta pigadoriba kanabasingi matangna wafam kya phongdoki thauram asida Manipur bu masak takliba Thawgal Jagoi amadi thangta utkhi haiden su paus ta makhatari atopa paomana KCP taibangan ba group na akan mamiyeng sanglagani loilam sandokpura maming lairaba British kangbu na phawba iramdam kanglaipa ki ipaipu maruina ima singi thongnabu singtharam liba kanglaipa singa sidi kari su leitaba horpham khangdaba phurup kanglu kharana singnaduna makoina loilam sanchilaga thamliba leiba amagum kanglaipa asigi miyangi mihut oiriba CM amana kanglai khunai sida apunbagi saktam mangsilakliba madi drug amasum illegal immigrants singna piriba saitheng singa singa thonaba honaduna apunbagi saktam saganaba honariba thabak thoram singda yekai thugaina bu honarakliba si ekhoi amat oina laminaduna thengnaminaba matamadu yauri haina KCP taibangan ba group ki operation on eradication of public enemy ki publicity secretary na thatorakpa sirol man hairi sirol asina makha taraduna nakalamaromda India government Ministry of Development of NE region North Eastern Council Secretariat Nongrin Hills Shillong digi make kungani pan English singaniga kunga mari the horticulture advisor oiriba M Iboyama Meitei office memorandum amagi matungina under native farming system for tribal Zumier poppy plants in CCP, Perzol, None, TML, SPT, Kangpokpi, UKL, KMZ, TPCN, CDL District of Manipur Gyoin Apun Senpam Lupa, Lisinga Magasaniga, Taraga Mapanga Point Kuntraga Manga Laki Manungda Lupa, Samriga, Marfutreka Point Humdraga Mari Lagasi, first installment oin English Singaniga Kungani 3 October Kungani Panamasum, second installment and final installment Lupa. Satreka kuntraga mathoiga point humfuga mathoi la asi English singaniga kunga humdagi March kuntrada release tawkiba do Eastern Border Area Development Authority Government of Manipur da Competitive Authority ki ayaba yauna
sanction order piduna project asi close tawre hairibasi thabak oina mapung phana tawdana sanfam sing asi loisikibani haina KCP tebangan ba group da wakat lakpadagi operation asina thikatpa matamda khangmangamle masigi matangda akan mamiyeng sanglagani hairien su paus da makhatana phongdorakli makasa tharak poina kanglai paki maira dige topa pau khrana manipur thokliba lan barat lenga ki miyeng sangbiduna asuma oil puthu o haina MP bimol na parliament mamangda protest tokre inner manipur congress ki MP Dr Angomsa bimol akoizam amadi Nagaland ki MP Sopong Meren Zamir ani ngasi Parliament House mamang na Manipur thokliba lan sigi matangna center lengana athuba miyeng sangbiu amadi asuma oil pura o haina protest tokre MP ani na jaribam na koki terrorist sing na miyoi taruk hatkiba laimakong da laiba yanghai katare suba mountain division gi ke manungda thika gi thabak sufam sanghiba el Kamal Babu hausu phawba thiba khangdana lairiba madi Manipur tangdu laitaba phibam da hanjin hanba ngamdriba singi matangna wafam kya phongdoktuna khongjang sangsing ki haidi ngarang parliament ki mapan opposition amadi NDA MP singi marakta khongjang sangsing bada pamdaba thaudok sing thokiba amadi MP singi marakta aso apan yaukiba thaudok thokraba matung ngasi Lok Sabha gi speaker Ombela parliament ki akoiba atopa paw madana saru polang oina phangli tha khargi mamangdagi thiba khangdana lairakhiba miyoi amagi saru polang oigani haina thajaba saru polang ama ngasi Nambol police station gi manung chanba isok singphu singdagi phangle haidi saru polang adu ngasi sing aduda sing chanba satpa miyoi sing thengna rakhibani tongda police ta paw piraba matung police amadi forensic expert ki kangbu laktunu yingsinbagi thabuk sadakre saru polang oina leiram liba mafam adugi manakpada leiba miyoi singdagi phangba pawgi matuinadi saru polang oina phanglaba miyoi du naurem makhale kai digi naurem somen ko miyoi ma oirambi yai miyoi si thakragi mamangdagi thiba khangdana leirakhibani mak mafam adura thauri yanunu siramba oiramba yai hainasu thajanari atopa pawmana matik sadaba home minister Amit Shah gi thong yaning di haiba khulaw lawduna khongjang sangsingkhre Union Home Minister Amit Shah na Bharat ki Constitution semlamba Dr. B.R. Ambedkar bu ikai ba piba madi karem kathaina bu wapam phongdokhi badu yaning da ba phongdokpaga loinana Congress Party na ngasi Bharat ki atai mafam singda khongjang sangsin bagum Manipur Pradesh Congress Committee MP Shishina Susindra ngasi Kangla gi nungsup thong manakta state protest ki khongjang sangsingkhre MPCC ki President Kaisa Mega Chandra Singha President CLP Lito Okrami Bobi Deputy CLP K Ranjit MLA TS Lokeshwar Madi Congress leaders sing amasung workers sing sarugyaki khongjang adura matik sadab Union Home Minister gi thong gyaning de haba yauna khulaw kya lawki khongjang adura sarugyaki ba MPCC ki President Kaisa Mega Chandra na Union Home Minister Amit Shah na Dr. B.R. Ambedkar gi mathakta sathakhiba thawong adu India gi Constitution bi ikai ba pibani maram aduna Amit Shah mak masana lal hain haijagadabani amadi moral ground of pham thadokadabani Amit Shah gi thawong gi mayokta sanction ki ba khongjang na Congress ki lusingbu Malik Arjun Kharge aso apanang ki ba madi Parliament ki House the Union Home Minister na hai ki ba wafam sing adugi matangda speaker na mapung phana investigation tawgadabani hain su paus ta phongdoki atopa pawmana Kangpokpi amadi Imphal East ki Nungbram dagi khulai kya fodkhre Security Force ki kangbuna Manipur gi singa masum tamani ki tungan mafam singda combing operation sathaba matamda losinduna thamlamba khulai kya fukat pangamle ngarang Kangpokpi district ki Nepali Kutimaya dalaiba Laimaton Thangbu da combing operation sathaba matamda khulai kya rom fagatle haina Manipur police ki paw manari paw sigi matungina fagalaba khulai singa duri 303 sniper modified rifle ama .22 gi rifle ama single barrel rifle ani 9mm pistol ama 12 bore gi cartridge manga 303 gi live round ama commercial explosive 100 gram ama battery pack ama tip launching ani anti raid shell khumphugani thu amadi dummy shell ama fogat pangam hari amaromda ngarang Imphal East district ki Nungbram village amadi Lairok Baifai village the combing operation sathaba matamda khulai kya fukat pangamle hari thagalaba khulai singa duri 7.62 mm Russian RPD machine gun ama magazine ani ga konana 5.56 mm inches rifle ama magazine ga konana 0.32 pistol ama 2 inch motor ama 12 bore single barrel gun ama kilo 2.5 lumba explosive Pompey gun ani Pompey shell ama number 36 hand grenade ani WP hand grenade ani
wireless radio set ani tube launching ani 60 mm gi improvised motor cell ama 82 mm gi heavy cell ani 60 mm improvised motor high carrier launcher ama 7.62 namoi maru kaya supagat pangam khiani su police ki paus na makata na phongdorakli makasa tharak point na to papaw mana ekar humfurom da tharamba popi pambi sing yan thatuna mangan khre Manipur lenga lamdam sidigi mayai kaba chinchak sing maru phongna muthanaba sangsilakliba war hundra ki khongjang manungsana Manipur gi tuan basing gi district sing da tharamba popi pambi sing yan thatpagi thabak laptana satharakli khongjang asigi saruk amu oina ngarang IT Road Kangpokpi District tuan mafam sing da tharamba popi pambi sing Manipur Police CRPF Forest Department amadi Executive Magistrate yauna mangan khre haidi popi pambi sing asi IT Kangpokpi gi langkada ekar kun Bilaizang ekar taragani pan amadi makuidi ekar kun manga punna humfuda popi pambi sing tharamki hairiba popi pambi sing asi ngarang apun combine team na yan thatuna mangan khibani loinana ain gi wangmada popi pambi sing tharamba sigamadi nena FIR case ma lokhatpaga loinana popi pambi tharamba miyoi sing masa khangdokna ba thabak lokhatpa hore haidi atoba pawmana number 4 yonbi nupi amaga lawbulak panupa ama PLA na pharaba matung warakre aina thingraba lamdam asigi laholup ama oiriba People's Liberation Army PLA gi Star Force Special Task Force na drug lalon bini haiba nupi ama malem gi kaithil lupa lak taraga manga rungi mamaloigadaba heroine number 4 kona na fagalaba matungda warakri haina ngasi PLA Task Force ki kangbu Imphal East ki mapam amada pawmising unabada phongdokre PLA gi Special Task Force na fagalaba nupi edu Imphal East District ki manungsana Kherga Awang lekai digi Nongjai mayum Zobida Begum say kuntraga manga mapuroiba MD Salim kawi hairiba nupi singarang numidang pung tareram tapa matamda phagatpagam khiban hairi Zobida Begum digi drug lawba lakpa Imphal East District ki manung sanna haikru makhong makers maning dagi khulakpam Sophia say kuntraga manga apokpa lekhidraba khulakpam ningthemsu ngarang PLA gi Special Task Force na phagatpagam khre haikru makhong dagi Sophia na Kherga Awang lekai digi laibi Zobida Begum dagi heroine lawba lakpa matamda PLA na fagat khiban hairi ngasing asima khunai sita mayai ka pasinjak yoliba singasi ahakpa serak pibadi yarabane adubo lainga ki thoksilna kanglup masel tahanabagi akan mamuknaba lairiba si yengduna PLA na fagalaba Zobida amasum Sophia bu asamba serak piduna matungna amu hana tawdana ba warak watem khre haina PLA ki mekedi ki phongdorakli drug singadu Imphal East District ki mapam amada haidoktuna mangan khre haiden su paus na palakli atopa pawmana Meitei bu ST list ta sannanaba Manipur gi lengana athubuda recommendation thanaba honabiyu MMTU Sai taragumdoi hena Manipur miyamna tanduna lakpa Meitei bu Indian Constitution ki Article 342 Clause 1 gi sana schedule tribe ki list yohan biu haina taksinduna lakhibagi saruk am oina hauzi chathariba India gi parliament mi phamda puthoktuna khanakre masigi damak wahang hangbi khiba Inner Manipur Parliament ki miyangi mihut oiriba bimol akoi jamamadi pakhumpi kiba Minister of State for Tribal Affairs ki Minister anibu Meitei Tribe Union MMTU gi maikei digi thamoi singna thagatpa amadi tawbimal khangbu usari maduna Meitei bu Indian Constitution ki ST list sananaba Manipur lengana athubuda recommendation thanaba hona biu haina MMTU gi Secretary Administration gi thokuriba mutum Suramani Meiteina khuyek piduna press thokpa sirol amana hairi sirol asin hai MP Bimol akoizamna Manipur Assam amadi Tripura da khundariba Meitei singasi ST list yahonabigi kari thabak paikhat piribage haina wangki masigi pakhomda Minister State Tribal Affairs ki thopuriba Durgadas Oikena asumna pakhom piki maduri State natragana Union Territory gi lengana recommendation tharaklaba matungda Register General of India amadi General Commission of Scheduled Tribe NCST na khanaraba matung hairiba kanglubadu ST list sanba hai natragana yai natragana yadi haina lepkadabani haina khungki Parliament puthokuna hangki buhang si Manipur khaknatana atop state singda khundari yellow fruit oiriba Meitei singi security land socio economy amadi phangpham toko rights sing phangdana leiriba Meitei singna batam kya gi mamang gi hanglaklaga laklaba wang amani
India lengaki geopolitics ki miyeng da Meitei furup asi nungsibagi mami tade amadi furup asi mutkibada thoina lumna lawdabagum tawri masida state asida paliba lenga asina su furup asi constitutional safeguard ama phangana na bokhnabagi mami su tade hairi Solasin hai English ngani ga tarag humdoi digi satliba sai si fawbad Manipur da lairiba CSO singna miyoi lak kya na khujing oiduna rally wakat mi phamna singba makhal makha kya gi khongjang kya sangsinuna state lenga na recommendation thabi yu haina takna duna lakli masida tabi raktabadigi MMTU na English ngani ga kungo humdoi da writ petition of Manipur thaki madugi pakhum de state lenga na recommendation thapam thoi haina order takre state lenga na sahi amagi matam PBU hakibadasu satliba sai gi march ta da loikre hauju lenga na kari su tasin na Manipur miyam na taliba dimana si na thaiduna thamli miyoi lak mapan gi mayana mass miss call campaign amada Meitei ST list sanna basangshiliba khongjang asi maram sai haina phong utpalekri masida natana MMTU na national wide campaign ama sathapa matamna su India gi masak naiba tuan ba miyoi kyana Meitei ni ST list sandana laidiba si maram sadi masi madi laina basingna thabak paikhatpam tu haina phongdokkiba su laikhrabane hadi Serol asina aroibada hairibadi sahi taragumdu hena Meitei bu ST list sanana bahaiduna democratic oiba khongjang khaktamak sangshinduna lakli violence oina khongjang sangshindriba makhai sungta tadaba Manipur lenga sina athubada recommendation thana bohona biyo Manipur miyamgi ihul khangna thabak tawbiyu haina MMTU gi mekedi gi Manipur lenga ki mafamda haijarakli haina su pausna makhatana su phongdorakli Losalak poina paujal pausi digi topa paumana Manipur thokliba violence asi laksinbagi thabakti constitution ki tare subo schedule gi matung ina state subject ni Ministry of Home Affairs Manipur thokliba violence asi laksinbagi thabakti constitution ki tare subo schedule gi matung ina state subject ni haina Ministry of Home Affairs Government of India gi secretary na High Court pikalakpa report amada mek sengna pali Mamang thagi taramatu gi nungthil jiribam gi boro bekra sub division gi manung sanba Jakura dor gi lamlong ohum phangol kaithilda Meitei singi dukan amasum yu mai thaduna miyo ani mai chaktuna sia lambadana tana pigliba anga ohum makhoi gi mama aniga amasum maboka punna miyo taruk relief camp dagi phaduna pukibagi manungda tha asigi taraga mangada Jiri Muki Barak Turel amasum Jiri Turel tainapa manak dagi phaduna pukibada yaukiba laisram lamngan tha taruk Telem thoibi sai kunthra amasum masanupi telem thajaman bi sai nipan gi haksang sing phangkraba matung November 19 na yorembam rani sai khumpu mapuroi balai khidra bwai na bekisor amasum sai ani khakta ngai ri laisram singkhai ngan ba atoppa el heroes ki asi baksang sing su jeri kat baskandi Assam gi Barak Turel gi phangmangam ki asigi matang na file toraki ba PIL respondent oiriba Ministry of Home Affairs ki mekedi gi High Court asida pikhalakibini Hairiba PIL asi Uripok Sorbon Thingel digi Soram Tikendra Jit Meitei Langol digi Yumjawngan bi amasum Samom Druba hairiba miyoi sing asina tharakibani aduga respondent singna secretary Ministry of Home Affairs Government of India DGP CRPF Director General NIA DGP Manipur Chief Secretary Manipur amasum SP Jiribam Police Station singni PIL asi High Court na lokhalaba matung respondent singna makhoi gueba report sing affidavit ki mawong High Court asida pikhalangnaba direction pikibani direction asigi matungina respondent number 1 oiriba Ministry of Home Affairs ki mekedi gi under secretary Rajiv Kumar na court asida affidavit ki mawong de Ministry of Home Affairs ki web report pikhalakibani hadi report adu English ngani ga kungom dagi me uhum dagi hawrakhiba irang asida miyoi kya sikre miyoi kya amagi mayu mai kai mangan biduna relief camps in the lady adu Manipur ge violence asi issue of public order ga hakthengna mari laine masigi matakta violence asi Indian constitution ki tare subu schedule gi manung san state list yawa subject amani haina pali report asida state government central government irang asi dakshinabagi damak center security pibina ba haijarakpa gi matung ina central government na security force kya thajinduna state ki law and order ngakna ba kan hona duna lakhiari Supreme Court ki order matung ina English ngani ga kungo humdoi gi August 3 Justice Gita Mittal na lusingba committee ma sem ki heba wapam phongdola duna jeribam gi laikhidraba miyoi taruk ki imung manungda lupa lakh tara gi ex gratia gi sanpam pigani sanpam asi gi manungda center na lupa lakh manga putholaga state na lupa lakh manga puthokadamane sanpam singasi soklaba miyoi singda su pigani haina report asida pali ado hausiko ina di myam paus matang sa lusinjarage masu myam puna no update ngaminasi